Medical Council of Manipur na Neet ki exam damai paklaba mahiroi singna tamgadaba mafam yenthorappada horizontal category da yauriba PWD sports amadi ex-servicemen singbu lainga ki hospital singda tamhanbagi mahutta lanai institution ama oiriba Seja Hospital khakta da pirakpa asi yaning de haina category asi da laiba mahiroi singna phongdorakli Hiram Masagamari Lane Nangasi Hata the Laiba, Amsogi Officer Pangtokpa Paugimi from Amada, category Asidagi, Mai Paklaba Mahiroi, Equil Gufrana, Manipurgi Oina, horizontal category the Yauriba, PWD Mahiroi Manga, Sports ki Ani the ex-servicemen gi Ani Punamapan Lay. Adubu Hairiba Mapan Nasibulainga ki Ladiba, Janims, Rim Samadi CMC the Tamhanbagi Mahuta, Chahi Amada, Lupa Lak Manga Changba, Seja Hospital and Research Institute Kaktada, Pirakpa si yaning day. Asigumba thawong si mamangda amukta sutaw kide maramasina, laingang natuba matamda hiram asida midyang changbiduna, mahiroi mapan na si bulainga ki institution sing asida, tamhanba natraga lainga ki institution sing da, tambadalaw riba chahiya magilupa lising, nifuga mangagi San Pharmacy, Seja Hospital dasu lauhan biyo. Loina na asigumba thawong si lainga kasina makata na amukhan na tawbigano, Karigumba Taugadaba Oiragana horizontal category gi reservation asi muthatpiro amadi issue asigi matangda Chief Minister amadi Health Minister na mahiroi amadi mama mapasinga unabagi tanja amasu pibiyo haike Admission process sa tharaba matam si amna chiraba tanja sida aikhoi bu nathai biraga thambiri basi karigino masigi action na sa thuna lobiyu paliba sarkar nasu thuna meeting changbiyu thuna action lobiyu memorandum pi khriba appointment su thuna organization gi through the or candidate myam sigi through the parents myam singi through the aikoi pi khriba memorandum myam sing do appointment unabe gi tanja ma su thuna pibiyu sarkar sana honorable health minister da so aikoina meeting singsanjari Tauriba department Kudimuna sit allotment Tauriba Mayam Singasa, Mataukaram Tauribano Habudu Amukting Action Bio.